ꯒꯤ ꯐꯣꯔꯁ ꯃꯌꯥꯝ ꯂꯩ ꯐꯣꯔꯁ ꯃꯌꯥꯝ ꯃꯔꯛꯇ ꯈꯨꯔꯛꯇ ꯇꯤꯟꯊ꯭ꯔꯣꯛ ꯆꯪꯁꯤꯜꯂꯒ ꯉꯥ ꯆꯥꯈꯤꯕꯅꯦꯕ ꯇꯤꯟꯊ꯭ꯔꯣꯛꯅ ꯉꯥ ꯆꯥ ꯉꯝꯕ꯭ꯔꯣ ꯇꯤꯟꯊ꯭ꯔꯣꯛꯅ ꯉꯥ ꯆꯥ ꯉꯝꯒꯗ꯭ꯔꯕ ꯉꯔꯥꯡ ꯀꯨꯝꯕꯤꯗ ꯁꯤꯈꯤꯕ ꯅꯍꯥꯟ ꯀꯨꯝꯕꯤꯗ ꯁꯤꯈꯤꯕ ꯃꯌꯥꯝ ꯑꯃ ꯅꯔꯥꯟ ꯁꯦꯅꯥꯗ ꯁꯤꯈꯤꯕ ꯁꯦꯛꯃꯥꯏꯗ ꯁꯤꯈꯤꯕ ꯃꯌꯥꯝ ꯍꯥꯠꯈꯤꯕ ꯃꯤꯁꯤꯡꯁꯤꯗꯤ ꯑꯦꯝ ꯑꯥꯏ ꯑꯥꯔꯗ ꯁꯤꯟꯅꯔꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯅꯤ ꯐꯤ ꯊꯣꯛꯎꯕꯩꯗꯨꯗꯤ ꯌꯧꯏꯅꯦ ꯅꯦꯁꯅꯦꯜ ꯌꯧꯔꯦꯕ ꯃꯤꯕꯨ ꯂꯦꯜꯂꯒ ꯍꯥꯠꯂꯤꯕ ꯃꯤꯁꯤ ꯃꯥꯒꯤ ꯕꯣꯔꯗꯔꯗ ꯍꯦꯟꯖꯤꯜꯂꯨꯕ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯔꯅꯤ ꯑꯩꯈꯣꯏꯒꯤ ꯂꯝꯅꯤ ꯁꯤꯗ ꯆꯠꯂꯤꯕ ꯍꯤꯡꯉꯤꯕ ꯃꯌꯥꯝꯁꯦ ꯀꯛꯑꯒ ꯍꯥꯠꯂꯝꯃꯤꯁꯤꯗꯤ ꯅꯦꯁꯅꯦꯜ ꯌꯧꯕꯗꯤ ꯂꯥꯏꯗꯅ ꯁꯦꯛꯃꯥꯏ ꯌꯧꯕꯗ ꯂꯣꯏꯈ꯭ꯔꯦ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯐꯤ ꯂꯧꯊꯣꯛꯄꯩꯗꯤ ꯃꯌꯥꯝꯅ ꯑꯀꯟ ꯑꯊꯧ ꯁꯥꯔ ꯅꯦꯁꯅꯦꯜ ꯌꯧꯔꯦ ꯃꯌꯥꯝ ꯉꯥꯡꯈꯤꯗꯥꯏꯅꯦ ꯍꯧꯖꯤꯛ ꯁꯤꯔꯤꯕ ꯃꯃꯥ ꯃꯆꯥ ꯃꯌꯥꯝ ꯁꯤꯔꯤꯁꯤ ꯀꯅꯥꯅ ꯀꯔꯤ ꯉꯥꯡꯕꯤꯔꯛꯑꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯉꯁꯤ ꯇꯧꯔꯤꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯁꯨꯃꯥꯏꯅ ꯍꯤꯡꯈꯤꯗꯧꯕꯅꯣ ꯑꯩꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯄꯟꯖꯔꯝꯕꯗꯨꯅꯦ ꯄꯨꯂꯞ ꯊꯥꯗꯣꯛꯑꯒ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯝꯗ ꯍꯤꯡꯉꯨꯔꯁꯦ ꯊꯥꯔ ꯇꯣꯡ ꯆꯠꯂꯤꯕ ꯕꯔꯅꯥ ꯇꯣꯡ ꯆꯠꯂꯤꯕ ꯃꯌꯥꯝꯁꯦ ꯀꯨꯀꯤꯒꯤ ꯍꯤꯡꯃꯤꯟꯅꯍꯧꯔꯣ ꯂꯩꯕꯥꯛ ꯃꯌꯥꯝ ꯀꯟꯇ꯭ꯔꯤ ꯃꯌꯥꯝꯗ ꯆꯣꯞꯅꯉꯥꯏ ꯊꯕꯛꯅꯤ ꯏꯟꯗꯤꯌꯥꯅꯁꯨ ꯇꯧꯕꯤꯔꯤꯁꯤ ꯃꯅꯤꯄꯨꯔꯅꯁꯨ ꯇꯧꯕꯤꯔꯤꯁꯤ ꯁ꯭ꯇꯦꯠꯀꯤ ꯁꯔꯀꯥꯔꯒꯤ ꯁ꯭ꯇꯦꯠꯀꯤ ꯐꯣꯔꯁ ꯑꯃ ꯂꯩꯔꯦ ꯏꯟꯗꯤꯌꯥꯒꯤ ꯐꯣꯔꯁ ꯑꯃ ꯂꯩꯔꯦ ꯃꯔꯛꯁꯤꯗ ꯂꯤꯁꯤꯜꯂꯒ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯈꯪꯉꯣꯏꯗꯣꯏꯅꯣ ꯀꯗꯥꯏꯗ ꯏꯟꯇꯤꯂꯤꯖꯦꯟ ꯂꯩꯔꯤꯒꯦꯕ ꯅꯣꯏ ꯆꯥꯔꯤꯕ ꯇꯣꯂꯣꯞ ꯃꯣꯏ ꯆꯥꯔꯤꯕ ꯐꯣꯔꯁ ꯃꯌꯥꯝꯗ ꯄꯤꯔꯤꯁꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯈꯪꯖꯤꯟꯅꯕ ꯊꯤꯖꯤꯟꯅꯕꯅꯦꯕ ꯃꯩꯇꯩ ꯃꯆꯥ ꯃꯁꯦꯟ ꯃꯅꯤꯄꯨꯔ ꯃꯆꯥ ꯃꯁꯦꯟ ꯍꯨꯛꯆꯤꯜꯂꯨꯅ ꯇ꯭ꯔꯦꯅꯤꯡꯗꯒ ꯇꯧꯈꯤꯕ꯭ꯔꯣ ꯃꯩꯇꯩ ꯃꯆꯥ ꯈꯛꯇꯪ ꯂꯥꯛꯁꯤꯟꯒꯗꯕꯅꯦꯕ ꯃꯩꯇꯩ ꯃꯆꯥ ꯉꯁꯤ ꯀꯩꯅꯣꯝ ꯇꯧꯔꯨꯕꯩꯗꯤ ꯐꯥꯔꯅꯤ ꯄꯨꯜꯂꯅꯤ ꯀꯨꯀꯤꯅ ꯉꯁꯤ ꯄꯥꯏꯔꯛꯏꯕ ꯃꯌꯥꯝꯗꯨꯗꯤ ꯎꯔꯝꯃꯔꯣꯏ ꯃꯤꯠ ꯇꯥꯡꯉꯝꯃꯅꯤ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣꯏ ꯀꯥꯕꯣ ꯚꯦꯂꯤꯐꯥꯎ ꯑꯩꯈꯣꯏꯒꯤꯅꯤꯅ ꯏꯄꯥ ꯏꯄꯨꯅ ꯊꯝꯃꯝꯃꯤ ꯑꯣꯏꯗ꯭ꯔꯦ ꯍꯧꯖꯤꯛ ꯅꯤ ꯁꯨꯝ ꯇꯥꯟꯅ ꯂꯣꯏꯔꯦ ꯖꯧꯕꯤꯐꯥꯎ ꯆꯪꯕꯤꯔꯛꯑꯣ ꯅꯣꯡꯃꯩ ꯃꯇꯣꯟ ꯆꯠꯇꯣꯔꯤ ꯁꯨꯛꯆꯤꯜꯂ ꯂꯦꯡꯕꯥꯗꯤ ꯑꯗꯨꯝ ꯇꯧꯔꯒ ꯁꯤꯕꯤꯑꯥꯏ ꯕꯣꯔꯥ ꯑꯃ ꯊꯥꯗꯔꯛꯈꯤꯗꯥꯏꯅꯦ ꯐꯣꯔꯁ ꯏꯟꯗꯤꯌꯥꯒꯤ ꯑꯔꯩꯕ ꯐꯣꯔꯁ ꯀꯥꯔꯒꯤꯜ ꯅꯠꯇꯦ ꯁꯤ ꯏꯁꯇꯦꯠꯅꯤ ꯀꯥꯔꯒꯤꯜꯗ ꯂꯩꯕ ꯐꯣꯔꯁ ꯃꯌꯥꯝꯗꯨ ꯃꯅꯤꯄꯨꯔꯗ ꯂꯣꯏ ꯊꯝꯖꯤꯜꯂꯦ ꯀꯔꯤ ꯉꯝꯃꯒꯦ ꯉꯁꯤ ꯀꯅꯥ ꯐꯥꯔꯒꯦ ꯁꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤ ꯁꯨꯝ ꯌꯦꯡꯕꯤꯌꯨ ꯑꯁꯤꯕ ꯑꯃ ꯇꯥꯔꯦ ꯂꯩꯔꯦ ꯍꯥꯏ ꯀꯥꯟꯗ ꯂꯩꯔꯤꯕ ꯐꯣꯔꯁ ꯃꯌꯥꯝꯁꯤꯅ ꯀꯔꯝꯕ ꯃꯇꯝꯗ ꯍꯥꯟꯅ ꯆꯪꯉꯒ ꯂꯧꯊꯣꯛꯏ ꯀꯔꯝꯕ ꯐꯣꯔꯁ ꯊꯥꯖꯤꯜꯂꯛꯏ ꯐꯣꯔꯁ ꯃꯌꯥꯝ ꯂꯩ ꯄꯨꯝꯕ ꯀꯥꯟꯗ ꯐꯪꯉꯤ ꯃꯣꯏ ꯂꯧꯊꯣꯛꯄꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯈꯨꯟ ꯉꯥꯛꯄ ꯃꯌꯥꯝꯅ ꯍꯥꯟꯅ ꯊꯤꯔꯨꯔꯦ ꯆꯠꯂꯨꯔꯦ ꯁꯤꯕ ꯀꯤꯗꯅ ꯑꯗꯨꯒ ꯑꯁꯤꯕꯁꯤ ꯂꯩꯔꯦ ꯀꯥꯟꯗ ꯀꯧꯁꯤꯜꯂꯒ ꯂꯧꯈꯤꯕ ꯑꯗꯨ ꯉꯥꯛꯇꯅꯤ ꯃꯣꯔꯦꯗ ꯌꯦꯡꯉꯨ ꯏꯁꯇꯦꯠ ꯐꯣꯔꯁꯅ ꯈꯨꯠ ꯊꯣꯛꯅꯔꯦ ꯈꯨꯠꯂꯥꯏ ꯄꯤꯌꯨ ꯃꯇꯤꯛ ꯆꯥꯕ ꯂꯩꯇꯦ ꯍꯥꯏꯗꯨꯐꯥꯎꯗ ꯉꯁꯥꯏ ꯇꯣꯛꯑꯁꯤ ꯉꯥꯡꯅꯤꯡꯗ꯭ꯔꯦ ꯃꯈꯥ ꯁꯤ ꯂꯣꯏꯁꯤꯜꯂꯁꯤ ꯇꯣꯛꯑꯦ